ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀꯣꯟꯊꯧꯖꯝꯗ ꯅꯧꯅ ꯁꯥꯒꯠꯈꯤꯕ ꯃꯜꯇꯤꯄꯔꯄꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁꯦꯟꯇꯔ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯁꯪꯒꯥꯈ꯭ꯔꯦ ꯄ꯭ꯔꯦꯃꯥꯅꯟꯗ ꯃꯤꯁꯤꯗ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯀꯥꯡꯕꯨ ꯆꯦꯟꯅꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯧꯈꯤꯕ ꯆꯍꯤꯗ ꯁꯦꯀꯦꯟ ꯍꯦꯟ ꯒꯥꯔꯤ 4,262 ꯔꯦꯖꯤꯁꯇꯔ ꯇꯧꯈꯤ ꯀꯨꯝꯖꯥ 2019-20 ꯈꯛꯇꯗ ꯒꯥꯔꯤ 19,963 हेंगतखी हाइना फोंदोरकली चीफ मिनिस्टर की गुड गवर्नेंस डिपार्टमेंट खरना फैजई चिंथोकलब्रा हाइबा वाहंग लाकपगा लोइनना आरटीआई एक्टिविस्ट सिंगदा लुपा लाखना खुजिंग ओइरगा नेगोशिएट तौरंबा डिपार्टमेंट सिंग अचुंबा तौरी हाइबा यागदौरिब्रा हाइबा वाहंग सुलाकले मणिपुर पुलिस ना ड्राइवर फुरकपदगी इम्फाल जिरीबाम लंबीदा गाड़ी चेनबा लेपख्रे इसा इसा की तखनबगी मतम नत्रे हाइना चीफ मिनिस्टर नोंथोमबम बिरेना फोंदोरकली बीजेपी स्टेट एजुकेटिव मिफम की गेट तुरकपदा मियोय अमा सोकले बीडीएफ फास्टनेल निंगोमबम प्रेमानंद की हक्सांग मथौ मंगम पांगथोखरे चुराचानपुर लोटलगा लेरंबा म्यांमार मचा तारा फारे हाइरे एमटीएस की फल लौथोक्त्रबदी खोंगसांग सांगसिलगनी हाइना जेसी की माइकेदगी फोंदोरकली अमदी मा कैथेलददी अनि थोकपी अहुम थोकपी तौहलगुमसी अम्मा तोयना होटनमिनसे हाइना एमएलए अरुल कुमारना फोंदोरकली खुरुमजरी मॉर्निंग न्यूज पेपर रीडिंग ताबिरिबा सिंबु पुष्पारानी लाइसुमना तराम नोक्सरी ngasi phaireng gi tara taruk ni panba ing 2022 February gi tarik taruk ningthokaba numit asigi maru oiba pausing miyamda sandokna pijari Sandel district ki manung chanba faisi khulda popi pambi yanba satkibadagi thiba khangdana leirakiba BDF personnel ningombam premananda misi gi matangda laingakna judicial inquiry tawragani मिसी असिदा ड्रग ललोनबा पोपी थाबा कांगबु चेनरंबा याबगे सिंगनबा लई हाइना चीफ मिनिस्टर नोंथोमा बिरेना फोंदोखरे ngarang कोंथौजम असेंबली कॉन्स्टिट्यूएंसी की मनुक जनबा कोंथौजम कांगजैबुंगदा नौना साबा मल्टीपर्पस कम्युनिटी सेंटर अमा संगाबगी थौरमदा चीफ गेस्ट के वारोल पीरदुना चीफ मिनिस्टर एन बिरेना हाई प्रेमानंद असी लमदम असिगी तुंगी मिरोलबु मयई काबा चिंजाकी खयातगी कननबगिदमक थवाइना पोंथा पीखिबनी महाकी मिसी असिगी मतांगदा लेंगाकना कुपना थिगतगनी थौदोक अदु करमना थोखिबनो हाइबा खंगदोंनबा जुडिशियल इंक्वायरी तौगनी हौजिकी मतम असिदा भोट कारगा महाकी मियांबु हन्ना येंगदबा भोट मया नक्सिलगलगना सेलना मी लेगनी हाइना खनबा मतम अदु नत्रबनी मियाम छेंजा थुमजासी मपुंग फाना मुथतपा मतम ओइरे पंचायत की मिखल लाकदौरे प्रधान मेंबर लेपलिबसिंगना सेल लुपा अमा फावबा मियामना मखोइबु भोट लेफनबा मतमदा मखोइना सेल चारकलबदी मियामना मखोइबु चैराक पीसी भोट लेपा मतमदा सेल लौरबदी पंचायत की फन लाकपा मतमदा सोइदना मधु मखोइना लाना सिजिनरकपा ताबने मणिपुर चिंग अमसुंग तम लाइरा इना खुनबा खाइदना थोंग मानना चौखटपा लमदम अमा ओइहननबा लेंगाकना होटनरी चिंग अमसुंग तमदा लम असि पंगयोन योनबा याद्रे सिंगदना एडीसी की अयाबा यावदना लम लैबा योनबदा अथिंगबा थमख्रे तमदसु ग्राम सभा की अयाबा यावदना अमसुंग म्युनिसिपल काउंसिल की एरियादना काउंसिलर सिंगी अयाबा यावदना लम लैबा योनबा याद्रे मसिगा मरी लेनना ऑर्डर सु थोखरबनी हाइना चीफ मिनिस्टर ना हाइखी
lamdam asida lau unariba laufam asi yamna piksilakpa asi yenglaga labukta yum saba toklasi madugi mahutta lau uba yadraba lamhang tumhangda flat ki mawongda yum saraga miyam leiba yananaba honagani haiki Manipur sahi taret khundakpagi matam asida maitai nupa mayam khubakta yairina lengkibadu Myanmaris singnani adubu sanglaba border gi saru asi kanamatana yengbidana freeda thadoklaga thanambadagi drug narolda pusilakpham onthokhlambani asina singba wafam kaya tharom asida phongdokhe Manipur da haukiba kumja lising ani kungamathoi kunganithoi gi financial year si khakta da India gi tongan ba state sing da gi pusilakpa second hand gi gari lising ni panchani humpuganithoi state asigi transport department da register tawki hairi RTI gi khuthang da gi department asidagi phangba report ki matung ina hariba sahi asigi manungda register tawkiba second hand gari sing asi ambulance ahum bus kunthra Camper van ama, construction equipment vehicle ama, train mounted vehicle ama, dumper taragahumdoi, laibak honana bagari ani, excavator ama, pochai punana punaba gari chaniga mabudra taret, maxi cab humfuga taruk, scooter, chamaga humbudra mga, motor car, lising ahum chatruk kuntraga taruk, motorized cycle ani, omnibus, Nipan amasung 3-wheeler kunga taruk yauri. Haukiba kumja lising ani kunga mathoy dadi COVID laichet ki akan masapu mayok na kiba maramna state asida second hand gari layduna register tawbagi masing asi supnagi lising amaga chamapan kuntraga humdoi kumja lising ani taramapan kundana gari lising ani chani pan sumna nipan kumja lising ani taraga nipan dagi taramapan phawbadana gari lising mapan jama marifuga taruk amasung lising ani tara taret tara nipan dana gari lising taruk chatret kunga taruk register tawki haire asumna second hand gi gari sing Manipur na layduna sizinabagi sang asi yamna hena wangna laydi adubu second hand oina laydiba gari sing asigi phibam kaya yamna pharibage haibana chingba kupna yengsinba mathau tai maramdi engine panba gari amagi matam asi sumnagi sahi taraga manga khaktamak piribani hairiba matam asi hendokhrabadi engine adugi mapangal hantharaktuna akoibagi khalda sauna kaiba pi haiduna adugumba matam helaba gari sing adu scrapta thajinduna sabkhaiduna manghanaribani adubu Manipur gumba lairaba lamdam asidadi mapa laibak singdagi mamal hongba thiraga lainabada matam loiraba gari kayamarum lainaba kayamarum su adumak thengnaribani masida lengaki mari lainaba department singna kupna yengsinduna yariba makai matam loiraba gari sing laiduna sizinaba amadi matam sangdokpana chingbagi thabak chathariba asida kupna yengsinbagi tangai phadaba lairi Aikhoi masel gi marakta amaga yengsinabagi amadi apikpa wakhal khanbagi matam natre iramda Manipur asi kairaga lairibani ima leiba asi karamba phibamda lairibagi haibadu amuktang khanduna yengba phai haina Manipur gi chief minister Nongthombam Birena haikre wafam asi ngarang haingang AC gi manung channa leiba haingang Kangjeibungda da haingang kontha makha leikai model club ki nauna saba club amasung multipurpose Rural Development Center Hall Sangabagi Tharomda Chief Minister na haiki Pikraba furup asida aikhoi maselgi marakta khutpu sagatpagi wakhalon thadoklaksi isagi khak oiba kanaba khalingai furup asi luptuna lairabani aduna miyam puna wakhal taminaduna iramdam asi kananaba honasi Kunai asida phaba thabak ama tawrakpada namthananaba singthananaba honaba miyoi singna hena namna lei aphaba thabak tawrakliba du pungning thogat pibagi mahut namthananaba honabagi wakhal asi thadoknaba honasi criticize taunanaba honariba si leplaba matam tada chawkhatpa purakpa ngamgani
masigi thawong asi adumak chathaduna leirabadi kaidaunungda chawkhatpa purakpa ngamloi wakhalon asi thadoklasi natrabadi aikhoigi phurup asi kaidaunungda haugat kangkhatpa ngamloi munna khanthaduna yengluba matamda khongda pham leiraktrabani aduna aikhoi maselgi marakta amaga khana chainaba amadi yengsinnaba toklasi haiki apikpa phurupu achauba phurupna namthananaba honaba yaroi aduga apikpa phurupsu wakhal sonthana pikthana leibasu yaroi chawkhatpa khumang chawchinba lamdam ama puraknaba honabada aikhoi masel lingjen manaba ama changi lamdam masigi miyam pumnamak adumak hingminnagadauba leirabani aduna amana amabu ikai khumnafam thoi haiki Manipur miyam gidamak pochai pusilakliba National Highway 38 sathok sasin tawriba tata driver amada Kaimai Police Outpost ki personnel amana sel piu yade haibagi damakta tamthina phurakpabu yaningdaba phongdokladuna personnel adubu matik saba sairak pidriba phawba matam kaktana gari chenba leplagani haiduna Jiribam district ka thangnana leiriba Jiri Ghat Assam gi lambida Assam lomdagi lakpa tata truck sing khamduna khongjang changsinba hokre hiramasi gi matangda Silsar Truck Driver Association Assam gi Vice President RS Laskarna phongdorakpagi matung ina thaudok asi tha asigi marida tata driver aduna cement puraga imphalomda thamlamlaba matungda Jiri Bamlomda amuk halakpagi lambida Tamenglong district ki manung chaliba Kaimai Police Outpost laiba Manipur Police ki personnel kharana gari adu khamlaga makhoina piu haiba sel adudagi khara tana pi khraba matungda ahangba gari gidi nahan makhai entry tawdabani haiba wafam sing driver aduna sizinarubadagi police personnel aduna masi Pakistan nate haiba wafam sizinaraga driver aduda tamthina phubirakibani haire masina maram oiraga Assam lomdagi Manipur gi sizinnagadaba polam sing puduna National Highway 38 paringasida chatkadaba tata truck driver singna Jiribam district ka thangnana laipa Assam gi Kasar district ki Jiri Ghat ta gari sing khamduna gari chenba lepagi khongjang sangsinbagi khongthang asi laukhalakpani hairi Logi wangmada sangsilakpa Myanmar masa tara Churachandpur district ki New Lamka Bhalvengda lotuna leirambadagi Churachandpur Police Station ki team amana ngarang nungthil pung 3 taba matamda phagatkre Bharatiya Janata Party Manipur Pradesh ki State Office Wear amadi State Executive Committee ki maru oiba mifam ama mamang thagi tarik 13 amadi 13 da pangthokhiba adugi welcome gate oina Moirang Lamkhai traffic point manakta khinduna thamba adu ngarang nungthil pung ani khara helakpada khanghaudana nungsit silakpadagi turakpada miyoi ama makokta thina soktuna laikanakhre Presna phangba pauda welcome gate aduna turakpada soklaba miyoi asi Moirang Phiwangbam Laikadagi Mr. Kuntragataret Mahaki oi thangba makhut amasung makokta yamna thina sokhi haire khudakta mafam aduda leiramba miyoi singna Moirang Bazar da leiba Charitable Hospital da pukhatuna laikanaraba matungda Kwakaithel da leiba Asian Hospital da CT scan launana bamuk pukhatkhi haire ngarangi thaudok adubu hakthengnana uhoba miyoi amana phongdokhibada turakliba yot ki welcome gate adu makhong phajana semlaga yunglamde Tikadar na makhoi ki thabak nangnanaba hotna khrabasu thabak adu loiragadi lauthokadabani
मफम अदु मोइरांग लंगफाइगी मियामना चिनबा मफम अमनी लोइनना स्टेट हाईवे अमसु ओइरिबनी मरम अदुना मियाम चिनबा मफमदा कनागुंबा ठिकादार सिंगना वेलकम गेट साबिरबसु थौरम लोइबगा गेट सिदोकपियु मियामगी लंबी चथोक चसिंदा अवाबा पिबिगनु ngasiगी asigumba mi sibe aba thaudo asi thoktanaba mari leinaba department na midyang sangbiu karigumba thaba oina paikhalaktrabadi matungda state highway asida welcome gate amata sem saba yadanaba miyam hauraga khongjang sangsilagani haina phongdorakhi pawasina makha taraduna hai moirangi street vendor gi miyoi kharana phongdorakhibada थौदो असी मतुंगदा थोक्तनबा गवर्नमेंट मिटिंग संगबियु सोगलिबा मियोय असीगी कंपेंसेशन गवर्नमेंट पीगद्रा नत्रगना ठिकादारना पीगद्रा हाइनसु हंगलकले चांदेल डिस्ट्रिक्ट की चापी कारोंग पुलिस स्टेशन की मनुंग चनबा फाइसी विलेज दा ममांग थागी तारीख 13 पोपी यानबा सटखिबदगी थीबा खंगदना लेरकलबा मतुंग सीना फंखिबा बीटीएफ पर्सनल निंगोंबम प्रेमानंदगी हक्सांग ngarang aroiba mathau mangam pangthokre premanandagi thawai yaudaba haksang adu ngarang Jemniski mokta postmortem tawraba matung imung manungda khusinakhibani mahaki misi asiga mari leinana semkhiba JAC amadi miyamna premanandabu hero of war on drug haina mingthon piduna Jemniski moktagi puraklaba matung thawbal okram lampakta miyamna laikatuna ikai khumnaba utki इकाई खुमनबा उत्पगी थौरमदा थौबाल डिस्ट्रिक्ट पुलिस की SP जोगे चंद्र हाउबी जमना लुसिंगदुना पुलिस ऑफिसर अमदी बीडीएफ पर्सनल सिंगना सरुक याखी हौखिबा कुमजा लिसिंग अनि तरा तरुक अमदी लिसिंग अनि तरागा निपान की डिपार्टमेंट ऑफ एजुकेशन एसना नोटिफिकेशन थोक्तुना मल्टी टास्किंग स्टाफ MTS की पोस्ट मसिंग चामरीगा तराहुमदोय कौखिबादु ngasi phawba phal lauthokतना leiriba si lengang nathubada nakhai sengbiu natrabadi khongjang sangsilagani haina joint action committee JAC education S MTS written test completed 2016 and 2018 base की को convener sagol sem gambirna phungdorakli ngarang Manipur Press Club ta pangthokiba paumisinga unabada mahakna hai हाइरिबा थबकी फलसी हाइदोक्तना लेबना नहा कयागी आसा अमदि पुंसी मांगहनबा याबगी फिबमदा लैरी सही मंगा तरुक हेना नमसिंदुना लैरिबासी नहा कयागी मराइबक थिहनबा नत्तबरा हौजिक पालिबा लेंगासिगी MLA मिनिस्टर सिंगदा हाइजबा पुंबा अरेंबा ताहंदुना नमसिलगा थमलिबा अमदि असेंबली मिफम कया फमखिबदा MTS की वाफम कनानसु पुथोकपिदे मसिना ताकपदी BJP ना पानबा लेंगा असिना MTS की कैंडिडेट सिंबु थवोइदबनी अमदी मिराइबीबनी हाइना ताकपनी हाइखी BJP की चीफ मिनिस्टर नोंगथोंबम बिरेन लुसिंग बहान बलेंगा मार्च 15/2013 लिंखटखिबदगी मसिगी ममांगदा लेरंबा 10 सुबह मणिपुर लेजिस्लेटिव असेंबली की मिखल फावबगी लेंगाक सिंगना तौरमदबा अनौबा थौरांग थौसिल अमसुंग पोरम कया नौना हौदोरखिबदगी 13 सुबह स्टेट असेंबली की मिखलदा एब्सोल्यूट मेजॉरिटी दिलाइरदना सिंगल लार्जेस्ट मेजॉरिटी फावबा फंखिदबा BJP ना 12 सुबह स्टेट असेंबली मिखलददी एब्सोल्यूट मेजॉरिटी फंगखिबासी चीफ मिनिस्टर असिना लुसिंगबा लेंगाकता मियामना थाजबा थंबदगी ओइगदौरिबरा ओइगदौरिबनी चीफ मिनिस्टर N बिरेन लुसिंगदुना लेरगलिबा अहानबा मसुंग अनि सुबा लेंगाकसिना ममांगी लेंगाकसिंगा मानदबा मवोंगदा चथरकपा अनौबा थौरांग थौसिल सिंगी मनुंगदा मियामगी नुमित हिल रीडर्स डे गो टू विलेज गो टू हिल्स पनबा याय हाइरिबसिंग असिगी मथक्ता मणिपुर विजिलेंस कमीशन की मखादा लेरकिबा विजिलेंस पुलिस स्टेशन बुसु विजिलेंस एंड एंटी करप्शन पुलिस स्टेशन हाइदुना फावबा ओंथोकपगा लोइनना चीफ मिनिस्टर की सेक्रेटरीता एंटी करप्शन का मरी लेनबा खनबा सेल अमा फावबा हांगदोक्तुना मथौ तौहलखि हाइरिबा थबक थौरम सिंग असिगा इरोइनना मणिपुरदा करप्शन फ्री ओइबा अमसुंग
transparency ga loinana accountability leiba lengak ama purakani haiba Chief Minister gi midyang makhada mahaki lenga asi citizen centric government oirakpadagi good governance leihalle haibagi wafam phawba thoglakpa haurabani adumoinamak miyamna people's CM hainarakliba Chief Minister N Birena Manipurda phaba lengak ama puraknaba ahupa una phawba longthoktuna araiba pambaising puthoktuna sijinnaba hauraklingaigi cheirakta lengak asigi makhada leiba department kharana makhoina paikhatpa miyamgi thabak thoram singa mari leinana Right to Information Act RTI Act ki pambai sijinaduna department singda wahang kaya hangnarakpa amasung mari leinaba document sing demand tawrakpa RTI activist ne haiba miyoi kharada department kharana lupa lakna khujing oiraduna negotiation compromise tawrambagi thaudok sing thoklabadi adugumba department sing aduna Chief Minister N Biren gi good governance asi Phaijai chingthokle haina lauba yaroidra khwadigi anauba thaudokta mamang thagi tarik 23 gi ayuk pung 12 tarakpada Thawal Khetri Lekai gi Ningombam Leirakta BJP ex serviceman sel gi convener Laisom Rameswar sahi 35 apokpa El Nimaibu nomaina kaptuna hatlamba thaudoki matangda Thawal Police Station case FIR number 17/1/2023 register tawduna lokhatkhi case asi ahanbada IPC section 307 326 34 amasung 25/1 B arms eki makhada register tawduna lokhatpani aduga thaudok asida nomaina palaba miyoi asi leikhidabagi Thawal Police na lokhatpa case asigi logi section singda 302 IPC murder hapsin khibani lakliba wafam di thaudo asida chenabani haiduna ngasi phawbada case asiga mari leinana police na phagatpa miyoi ahum gi manungda thaudok asibu thohalamba miyoi aduna tongba gari thaurak khibani haiba naha ama ihan hana phagat khibani mahaki matungda nongmai kapagi thaudok asida nongmai sisinarambani haiba miyoi amasu Imphal West District Police ki commando gi office ta cylinder tawrabadagi case asiga mari leinana phagatki punna miyoi ani phaduna mathangi numit January 15/2023 da miyoi ani du Chief Judicial Magistrate Thawban gi court case asigi ayogi maikaidagi puthoraktuna numit 13 ni gi police custody remand pibinanaba player tawrakhi court nasu case asigi ayona tawrakpa player da ayaba piduna makhoi anibu January 15/2023 dagi ngasi February 3 2023 phawba numit 13 ni gi police custody da thambagi ayaba pikhi serak sida phaduna police custody da thamlakliba miyoi ani sigi machindagi amasung police na satharakpa investigation dagi ni haiduna January 19 2023 gi numidang pung 9 minute 10 rom tarakpada atopa amasung ahum suba accused ni haiduna charge tawraba miyoi amasu phagatki aduga mahak pusu mathangi numit January 18 2023 da police ki maikaidagi duty magistrate amagi mamangda puthok-laga tha asigi ani phawba numit mangani gi case asiga mari leinana police custody da remand laukhibani Karigumba ama tawrakpada ani thokpi ahum thokpi ki chanabi asi ima kaitheldadi thohalagumsi tawhalagumsi ama toina punduna hotna minarasi haina MLA Thangjam Arul Kumarna phongdokhre wafam asingarang ayu khwarambal kaithelda pangthokhiba Manipur kaithel nupi marupki nifurak suba mapo kumon thoramda athoiba mithunglen oina saruk yakhiba MLA na phongdokhibani Drug lalonba amasung popi pambi thaduna umang manghanbagi thabaksi mapandagi changlakpa phurup kanglupsingna satharakpa thawongni haina PDA gi chairman su oiriba MLA Laurembam Rameswar Maitaina phongdokhre
ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯄꯥꯎ ꯈꯔꯗꯪ ꯄꯤꯖꯔꯤ꯫ ꯍꯤꯟꯗꯔꯟꯕꯔꯒ ꯑꯗꯥꯅꯤ ꯃꯨꯛꯅꯕꯒꯤ ꯋꯥꯊꯣꯛ ꯃꯔꯛꯇ ꯀꯣꯡꯒ꯭ꯔꯦꯁꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯒꯤ ꯍꯧꯔꯒ ꯂꯝꯕꯤꯁꯤꯡꯗ ꯄ꯭ꯔꯣꯇꯦꯁ ꯀꯌꯥ ꯂꯣꯟꯆ ꯇꯧꯔꯒꯅꯤ꯫ ꯄꯥꯔꯇꯤ ꯑꯁꯤꯅ ꯑꯗꯥꯅꯤꯒꯤ ꯋꯥꯊꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯅꯣꯡꯃꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯋꯥꯍꯪ 3 ꯍꯪꯒꯅꯤ ꯍꯥꯏꯅꯁꯨ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯚꯥꯔꯠ ꯕꯥꯏꯑꯣꯇꯦꯛꯅ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯀꯝꯄꯦꯅꯤ ꯑꯁꯤꯒꯤ ꯅꯥꯇꯣꯟꯗ ꯀꯥꯞꯁꯤꯜꯂꯒ ꯁꯤꯖꯤꯟꯅꯒꯗꯕ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟꯒꯤ ꯗꯣꯖ 3,00,000 ꯍꯣꯁꯄꯤꯇꯥꯜ ꯈꯔꯗ ꯊꯥꯈ꯭ꯔꯦ ꯍꯥꯏꯅ ꯀꯝꯄꯦꯅꯤ ꯑꯁꯤꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯆꯤꯌꯔꯃꯦꯟ ꯀ꯭ꯔꯤꯁꯅ ꯏꯂꯥꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯔꯨꯂꯤꯡ YSR ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤ YSRCPꯒꯤ ꯃꯥꯌꯣꯛꯇ ꯄꯥꯔꯇꯤꯕꯨ ꯌꯥꯅꯤꯡꯗꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯗꯨꯅ ꯂꯥꯛꯄ ꯅꯦꯔꯣꯜ ꯔꯨꯔꯦꯜꯒꯤ MLA ꯀꯤꯠꯁ ꯀꯣꯠꯇꯝ ꯔꯦꯗꯤ ꯁ꯭ꯔꯤꯙꯔ ꯔꯦꯗꯤꯅ ꯃꯍꯥꯛꯄꯨ ꯐꯣꯟ ꯇꯧꯗꯨꯅ ꯀꯤꯍꯜꯂꯛꯄ ꯀꯌꯥ ꯂꯩꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯗꯦꯜꯂꯤ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯤꯡ ꯑꯦꯄꯣꯏꯟꯠ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯑꯌꯥꯕ ꯄꯤꯗꯅ ꯂꯩꯍꯟꯕꯒꯤꯗꯃꯛꯇ ꯗꯦꯜꯂꯤꯒꯤ ꯗꯦꯄꯨꯇꯤ CM ꯃꯅꯤꯁ ꯁꯤꯁꯣꯗꯤꯌꯥꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯂꯦꯐꯇꯦꯅꯦꯟꯠ ꯒꯚꯔꯅꯔ VK ꯁꯛꯁꯦꯅꯥꯕꯨ ꯆꯩ ꯊꯥꯡꯗꯨꯅ ꯉꯥꯡꯈ꯭ꯔꯦ꯫ ꯆꯥꯏꯅꯤꯁ ꯂꯣꯟ ꯑꯃꯁꯨꯡ ꯕꯦꯠꯇꯤꯡ ꯑꯦꯞꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯇꯣꯏꯅ ꯀꯝꯄ꯭ꯂꯦꯟꯁꯤꯡ ꯇꯧꯔꯛꯄꯗꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯑꯦꯟড ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ MHAꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯃꯇꯨꯡ ꯏꯟꯅ ꯆꯥꯏꯅꯥꯒ ꯃꯔꯤ ꯂꯩꯅꯕ ꯕꯦꯠꯇꯤꯡ ꯑꯦꯞ 139 ꯑꯃꯁꯨꯡ ꯂꯦꯟꯗꯤꯡ ꯑꯦꯞ 34 ꯕꯦꯟ ꯇꯧꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯕꯦꯡꯒꯣꯜꯗ BJPꯒꯤ ꯑꯇꯣꯞꯄ MLA ꯑꯃꯁꯨ ꯄꯥꯔꯇꯤ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯔꯨꯂꯤꯡ ꯇ꯭ꯔꯤꯅꯃꯨꯜ ꯀꯣꯡꯒ꯭ꯔꯦꯁꯇ ꯌꯥꯎꯁꯤꯟꯈ꯭ꯔꯦ꯫ ꯃꯣꯕ ꯂꯤꯟꯆꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯄꯣꯔꯕꯟꯗꯔ ꯗꯤꯁꯇ꯭ꯔꯤꯛ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯔꯕꯤ ꯃꯣꯍꯟ ꯁꯥꯏꯅꯤꯅ ꯎꯗꯖꯣꯒ ꯅꯒꯔ ꯁ꯭ꯇꯦꯁꯟꯒꯤ ꯄꯨꯂꯤꯁ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯑꯃꯁꯨꯡ ꯑꯇꯩ ꯄꯔꯁꯣꯅꯦꯜ 3 ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯗꯕꯒꯤ ꯃꯔꯥꯜꯗ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥꯅ ꯃꯤꯆꯦꯜ ꯗꯣꯟ ꯑꯃꯁꯨꯡ ꯒ꯭ꯂꯣꯕꯦꯜ ꯇꯦꯔꯣꯔꯤꯁꯠ ꯗꯥꯎꯗ ꯏꯕ꯭ꯔꯥꯍꯤꯝꯕꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯖꯁꯇꯤꯁ ꯃꯥꯌꯣꯛꯅꯍꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯄꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯕ ꯑꯣꯏꯔꯕꯁꯨ ꯀꯨꯝꯖꯥ 2019ꯗ ꯃꯇꯝꯗꯨꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ LK ꯑꯗꯚꯥꯅꯤꯅ ꯇꯦꯔꯣꯔꯤꯁꯠ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯗ ꯁꯤꯟꯅꯔꯛꯅꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯈꯣꯡꯆꯠ ꯑꯃ ꯂꯥꯛꯈꯤꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯔꯚꯦꯖ ꯃꯨꯁꯥꯔꯐꯇ ꯇꯛꯁꯤꯟꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯇ꯭ꯔꯤꯄꯨꯔꯥ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯇ꯭ꯔꯤꯅꯃꯨꯜ ꯀꯣꯡꯒ꯭ꯔꯦꯁ TMCꯒꯤ ꯑꯣꯏꯕ ꯏꯂꯦꯛꯁꯟ ꯃꯦꯅꯤꯐꯦꯁꯇꯣ ꯉꯔꯥꯡ ꯐꯣꯡꯈꯤꯕꯒ ꯂꯣꯏꯅꯅ ꯕꯦꯡꯒꯣꯜ ꯃꯣꯗꯦꯜ ꯑꯣꯐ ꯗꯤꯚꯦꯂꯞꯃꯦꯟꯠ ꯆꯠꯅꯍꯟꯒꯅꯤ ꯋꯥꯁꯛꯈ꯭ꯔꯦ꯫ ꯇ꯭ꯔꯤꯅꯃꯨꯜ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯦꯅꯤꯐꯦꯁꯇꯣ ꯑꯁꯤꯗ ꯃꯤꯑꯣꯏ 2,00,000 ꯊꯕꯛ ꯄꯤꯅꯅꯕ ꯀ꯭ꯂꯥꯁ 4ꯗꯒꯤ 8 ꯐꯥꯎꯕ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯆꯍꯤꯒꯤ ꯂꯨꯄꯥ 1,000 ꯁ꯭ꯇꯥꯏꯄꯦꯟ ꯑꯃꯗꯤ ꯆꯞ ꯃꯥꯟꯅꯕ ꯁꯦꯟꯐꯝ ꯊꯕꯛ ꯐꯪꯗ꯭ꯔꯤꯕ ꯅꯍꯥꯁꯤꯡꯗ ꯊꯥꯒꯤ ꯄꯤꯅꯅꯕ ꯑꯃꯗꯤ ꯋꯦꯁꯠ ꯕꯦꯡꯒꯣꯜꯗ ꯆꯠꯅꯕꯒꯨꯝ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔ ꯁ꯭ꯀꯤꯝꯁꯤꯡ ꯄꯤꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯌꯥꯎꯔꯤ꯫ ꯊꯥ ꯑꯁꯤꯒꯤ 28ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯅꯥꯒꯥꯂꯦꯟꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ ꯁꯔꯨꯛ ꯌꯥꯅꯅꯕ ꯅꯥꯒꯥ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ NPF ꯑꯃꯗꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯀꯦꯟꯗꯤꯗꯦꯠ ꯂꯤꯁꯠ ꯉꯔꯥꯡ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄꯣꯂꯤꯇꯤꯛꯁꯇ ꯀꯥꯎꯅꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯁꯨꯡ ꯆꯤꯐ ꯑꯣꯐ ꯑꯥꯔꯃꯤ ꯁ꯭ꯇꯥꯐ ꯄꯔꯚꯦꯖ ꯃꯨꯁꯥꯔꯐ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ UAEꯒꯤ ꯗꯨꯕꯥꯏꯗ ꯂꯩꯕ ꯑꯃꯦꯔꯤꯀꯥꯟ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯆꯍꯤ
humbudraga mapan sukre hanagi military lular asi aruba laina amana matam sangna naraklaba matungda laikidabani mahak Dubai da chahi kaya loi oina lairakhibani haire Kalen gi akanba nuksagi maisha marakta Chili gi mafam kayada lairiba umang singda chakliba lamai sing laksinbagi thabak hena lusilakhi baga loinana hauzik phawbada yamdrabada miyoi kunga humdoi gi punsi mangkhre haina phongdorakli US Air Space da numit kayani leiraklaba Chinese spy balloon ama President Joe Biden gi order matung ina US ki fighter jet singna kapthakre Sri Lanka gi humudra manga suba ningtam kumon ga mari leinana India na ithat laiba asigi rural transport services ki phibam phagat hanana bagi pandam ga loinana topa bus yangkhai gi mathakta khusinakre Egypt hanagi Prime Minister Sharif Ismail Masai sahi humudra ga taret subada laikhidre haina laiba asigi official news agency nena gi report na haire Russia da ki bapiri ba laiba khuding makta Moscow na mapung phaba response pigani haina Russia gi president Vladimir Putin na phongdokre amasung kipta teng kaya pigani haina thajaba pikhi bagi damakta mahakna Germany bu kanna chaithangduna ngangkhre Israeli government ki judicial system reform taunana bagi thaurangi mayokta Israeli lising kayana city kayada protects chathakre European Union EU amasung group of 7 G7 na samudrada puba Russia gi petroleum products singi oina makha tana mamal gi pankhai sing thangjinumita lepkhre haina European Commission EC na press release amada phongdorakli International Monetary Fund IMF ki condition sing thunghanana ba makha tana anoba taxing sana hanana ba government na honaraklabadi leibak sinba thungna protest hauragani haina Pakistan gi trader singna threaten tawkhre amasung government na anoba taxing impose tawbagi mahutta Army General Singh, Judge Singh, amasung Parliamentarian Singhi Tolof Singh oina kakthagada haina su demand tawkhre haire. Makha tarakpada sanabagi pau pijari Croatia gi city Zagreb ta chatharakpa Zagreb Open ranking series ki ngarang losin khibada Asian Championship bronze medalist Ansuna kg humpuga taret ki Greco Roman kanglupta India gi bronze medal ama laukhre adubu atopa Indian wrestler sing di medal amata phangba ngamdana ningba kai hore masai sehi kunga humdoi shuraba Greffler asina ngarang pangthokiba Lithuania gi Edomas Griglions nabu yamna line point manga sunoda maithiba piramlaga inben asida India gi ani shuba bronze medal laukibani under 23 world champion freestyle wrestler Aman Serawatna tournament asigi aroiba numita nupagi kg yankhaiga tarit ki kanglupta bronze medal lauki Indian Super League ISL gi ngarang Kolkata da sanaki league match da Bengaluru FC na ATK Mohan Bagan bu gol ani amada maithiba piduna phun point phangkhre ATK Mohan Bagan na yumbu oiraga Bengaluru FC ga sanakiba league match asi haurakpadagi team ani gi sanaroi sing akan balamba mayok nakhrabasu ahan bahap ki apiba matam loisinba phawbada
गोल अकाउंट हांगदोकपदी ngamnakide ani suba half ki sanarakpadasu matam khara goal chansinba ngamnatana lakhi sanabagi humbuda nipan suba minata Visitor Bengaluru FC gi sanaroi singna chatharakpa attack amada Naurem Roshan singna semlakpa yamna phajaba khudongchaba amada teammate Javi Hernandez na goal onthoktuna mangjil thaba ngamki makha tana sanarakpada matam kuina team mani gi maikidagi ahenba goal chanadana laiki match ki apiba matam loisinkraba matung injury time da sanarakpagi ahanba minata Bengaluru FC gi Roy Krishnana goal amaga chansinduna pansil ani shunoda mangjil thakibadagi yumbu ATK Mohan Bagan gi maikida akanba pressure mayoknakhi Bengaluru FC na ani shuba goal chankraba matung minute ani leiraga ATK Mohan Bagan gi sanaroi singna satharakpa attack amada Manbir Singh na pirakpa pass amada teammate Dimitri Petratos na goal onthoktuna pansil ama anida laihankhi match ki makhata na sanarakpa minute khara team ani gi maikidagi ahenba goal chansinba ngamnakhibadagi match asi Bengaluru FC na ATK Mohan Bagan bu goal ani amada maithiba piramlaga full point phangba ngamkhi US ki city Boston da thangjin numit ki numidang da pangthokpa season gi ani suba World Athletics Indoor Tour goal meeting da India gi high jumper Tejaswin Sankarna meter 2.26 ki awangba clear tawduna New Balance Indoor Grand Prix gi title lawba ngamkhre Netherlands ki Femke ball na indoor 500 meter da anoba one record thamki Senegal na yumbu Algeria bu penalty shootout da manga mari da maithiba piduna African Nations Championship chan gi champion oikhre Senegal ki team African Cup of Nations ki champion oiribani Italy ki football league tournament Serie A gi ngarang sanakiba league match da Napoli na Spezia bu goal ahum amada ngakpigani ahum sinoda maithiba pikre Torino amasung Sassuolo su makhoi gi league match sing mai paktuna full point phangba ngamnakhre China gi sanaroi ani gi final lambada Jang Yimana Hanyu maithiba piramlaga Thailand gi konung Bangkok ta laiba Nimi Butter da January 19 dagi chatharakpa US dollar lakh ani lising tara gi sel gi mana laiba Thailand gi Masters gi nupi gi singles title lawkhre Spain gi makok thongba football league tournament La Liga gi nahan athengbada sanakhiba league match amada yumbu Electrico Madrid na mapung phana khudum chankhrabasu ani shuba hapta Ines Unal na chankhiba penalty gi goal na table gi batam da ani shuba position da leriba Getafe ga goal amamam da draw chatkre Davis Cup World Cup Group ki Denmark ka sanakiba playoff tie da India ani ahum da maithi hobadagi World Group 2 da relegate tawkhre playoff tie asigi nahan sanaki bahan ba match da Denmark ki Holger Rune na India gi sanaroi Yuki Bhambri bu stake set taruk ani da maithi ba piramlaga ama sunoda mangjil thakrabasu Samit Nagal na singles ki ani shuba match da August Holgren ga pung ani ga minute kunga taret changna set ahum sanaraba matung mari taruk ahum taruk mari da thoiramduna amamam da manahankhi tai asigi ahum suba match oikiba doubles ki lamba da Denmark ki Pierre Rune amasung Johannes India gi Pierre Yuki Bhambri amasung Rohan Bopanabu
Taruk mari da thoiduna ani amada mangjil thaki. Reverse singles da India gis Sumit Nagal Manga Taret Ahum Tarukta Maithiba Nangkhibadagi Tai asi Denmark na ahum amada mangjongna mangjil thaduna mai pakhi. Ahum suba singles match da India gi Persenes na Denmark ki Ilmar bu pung amaga minit kunthraga mapan sang na sanaraba matung taruk mari taret amada thoikhrabasu Tai asi Denmark na ahum anida mai pakhi. Mirza Lol Kasimov na hap matungda sankhiba goal na yumbu Neroka FC na I-League title contender ama oiriba Gokulam Kerala FC bu pansil ani amada maithiba piduna home match thangna na mai pak pangamduna league sandagi safa naba honariba duda achoba khongthang thangjinba hokre. Khumalampak Main Stadium da sanakiba match asida yumbuna hena pangal leina sanaba hauki amasung team asigi midfield na Gokulambu mapung phana khudum chanba honaki. Minit 18 da masigi mahai phangduna Nerokana nganna mangjil thaba ngamki. Bayi Kumona Vox manungda cutback tawraga khairakpa ball adu Sweden Fernandes na phanglaba matung net ki kachin tamna kausin khibani. Kamona ball adu cut tawdringai line mapada thoi haduna Portex tawki adubu makhoi gi apil adu aremba oiki. Goal adu pi khibana visitor ningba kaiki aduga Nerokana harauba phongdokhi. Gokulamna tamna game asida halakpa ngamki amadi Mendy Gujia amasung Tahir Jamana Neroka gi yet thangbada ball pusinabagi mafam phangki. Minute kunda Sirikuntan gi cross ta hanagi Neroka gi Spanish striker Mendy Gujiana heading tawsinki adubu goal onthokpa ngamkhide. Tanja asina visitor gi oinadi ahanba half ki khwadigi phajaba khudongchaba oiki. Half matungda Gokulamna bon paiduna sanarabasu Neroka gi mayokta ka hena khudong thiningai oiba attack sathaba ngamkide. Nakal amaromda Mirza Lol Kasimov na minute humpuga humdoida Neroka gi mangjil thariba goal masing adu hengal handuna mai paknana bagi achetpa yumpham thonba ngamki. Halfway line mayada Uzbek masa sina ball phanglaba matung Gokulam gi defender ani tungoinaramki amadi mahaki yet thangba khongda cutback tawraba matung far corner tamna kausin khibani. Visiting gi goalkeeper Sibin Nasna thingnaraba masa chonglabasu kanava phangkide. Gokulam na minute humbudraga taret chatpada Naufal gi cross ta Bhauba Iminowna boli da kausinduna goal ama handokhi adubu makoina pamba result adu phangba ngamdana Nerokana yamna maru oiba point ahum loba ngamki. Neroka gi mathangi match tha si nipan gi nukthil pung mari makhaida Ken Craig FC ga Khumalampak Main Stadium da sanagani. Manipur Veteran Football Association asinduna ngarangdagi team 13 na group 2 thokna khaidoklaga saruk yaduna Kunganithoi Suba Challenge Cup Veteran Football Tournament 2023 YWC Ground Malomda sanaba hokre. Tournament asi hodokpagi tharomda Pasoi SC MLAS Kunjagishor Hanagi Minister L. Jayanta Kumar amasung Wangkhai SC MLA TS Arul Kumar na Chief Guest President amasung Guest of Honor oina saruk yakhi. Ahoba match Group D gi sanakibada AFF C haingangna Kaisamthong FC bu pansil ama sunoda maithiba pikhi.
James Tarkowkina ani suba hapta heading da chankiba goal na Everton gi anoba manager Sin Daiski lusing makhada sanabahan ba Premier League ki game da leader Arsenal bu pansil ama sunoda maithiba pituna haukiba October gi matungda ahanboi na mai pak pangam kibaga loinana relegation zone dagi nathokre. Manipur Cricket Association asinduna chatharakpa tare suba MNCA Play Tournament 2022-2023 gi champion Nafsa Kha Imphal na oikre. Model Higher Secondary and Oriental College Ground sanaki ba final da Nafsa na AKSD o Khangabokpu lakchana run mabudra manga da maithiba pikhi. Amadi Hauraibi Northern Star Club ISNSC amasung Hauraibi apunba FC na sinduna Hauraibi Kangzaibungda chathariba Marishuba Chandranidhi Trophy 2023 State Level 9-a-side Village Open Football Tournament ki final da Tam FC Sekta amasung Sana FC Thawal na sanaragani. Loisilakpada maroiba pau amohana. Konthauzamda nauna sagat kiba multipurpose community center Chief Minister na sangakre. Premananda misida drug lalonba kangbu chenaram gadra haibagi singnaba lei haina Chief Minister na phongdorakle. Manipur da haukiba chahida second hand gari lising mari chani humfugani thoi register tauki kumja lising ani kungama thoi kungani thoi khakta da gari lising kunthra nipan sahum kunthra ga taru hengat khi haire. Chief Minister gi Good Governance Department kharana phaijai chingthok labra haiba wahang lakpaga loinana RTI activist singda lupa lak na khujing oiraga negotiate tauramba department sing achumba tauri haiba yagadawri bra haiba wahang su lakle. Sai sagi ta khanbagi matam natre haina Chief Minister Nongthoma Birena phongdokre. Manipur Police na driver purakpadagi Faljiri Bamlambida gari chenba lefkre. BJP State Executive Mifamgi Gate turakpada miyoi ama sokle hari. Churasanpur da lot laga leiramba Myanmar macha tara police na fagat kre. VDF Ningombam Premanandagi haksang mathau mangam pangthokre. MTS ki phal laukthok trabadi khongjang jangsilagani haina JSC ki maikaidagi phongthorakli. Amadi ma kaitheladi ani thokpi ahum thokpi tawhalagumsi ama toina hona minase haina MLA Thangjam Arul Kumar na phongthorakli. Pijariba pausing asiga loinana hauziki oinadi nuktigi phongliba pause singdagi laukthok saba maru oiba pausing miyamda pijaba loisinjari. Mijeng tabiriba amadi tabiriba singbo amuka hana pasparani laishrumna kurumjari. Siri Siri Gaurachandrai Namaha Purba Shramda Aikoi Kwagi Irakta Tinbiramba Irungbam Sakti Naupi Singhana Nungsijaraba Imung Manung Sagai Natai Kwai Pumna Makputhadok Lamlaga Haukiba Tang Kun Gomdoi Tha Ama English Sing Ani Kun Gomdoi
फाइरेंगी निनी पानबा निंगथौकाबा नुमित्ता श्री गुरुगी कृपादगी बेस ओलगा विद्यानंद जैतैन दास हाइबा बेस नाम फंगजरदुना वृंदावन प्राप्ति ओइखरे लाक्लिबा तांग मंगा था अनि इंग लिसिंग अनि कुनगा हुमदोई फाइरेंगी पूर्णिमा नोंमाइजिंग नुमित्ता सरादा दिन थोकले नुमित असिदा लैखिद्रबगी आत्मा शांति की दमक ngamjaba hai laikharadang Sri Hari ki charanda Hari Sankirtan ga loinana kachagadaure upalakya asida Brahman Vaishnav ahal laman ipa ipal ima ibel amadi maruk mapang laikhidrabaga tinabiramba singna matam sana lengbiraktuna Harinam sarban tawba sibu yaubiranaba nolukjari thauramase ayukta loisinjagani khanganjariba Irungbom Indra Singh apokpa Irungbom Ongbi Anti Sila Devi mama tentha haibung mayai laikai Nova Bakery, Thawal Athokpam near HDFC Bank. Hairiba bakery asida wedding season asigi hajing pot ki item mangada subnatagi lupa yankhaida fangbiragani atokpa quality leiraba item kunmanga gi matakta su fangbigani Item sing asida lupa yankhaida gi haujaraga adongi apamba special item khudingmak fangbigani loinana hajing pot ki cake amadi birthday ki cake su ahongba mamalda amadi afaba quality da fangbiragani affordable price da high quality items gidamakta ngasimak adom gi family gi hajing pot amadi luhongbagi achapot order gidamakta lengsin biraksi Nova Bakery Thobal Athopam near HDFC Bank akupa marol gidamakta call tawbiyu 9362982221 natraga 9366427795 National Amadi State Awardee MD Zia Ulak Pusamna Makhada Pizariba Layong Sing Asi Layangjari Manung Changbaya Daba Manung Changbada Chang Naidaba Manung Changbada Matam Kuina Changba Sauzananthaba Amang Thong Mayada Pomba Amang Thong Manung da Pomba Amang Thong da Makun Hulaga Naijaba Pistula Amang Thong Gi Akoibada Maring Chatlaga Hagajaba Puk Nungshit Kaba Gastric Problem Leiba E Taba Chikpa Naba Tonsil Sinus Asma Khwang Naba Thagi Khongkap Chang Naidaba Fingau Chatpa Singli Nauri Sonthaba Asina Singbasing Layangjari Bamafam Singdi Kekru Bila North AOC opposite Kekru Part Imphal Ayuki Pung Tara Dagina Nangtil ki Pung Manga Fauba Mayang Imphal Kochak Bazar da Ayuki Pung Taruk Dagi Ayuki Pung Mapan Fauba Yaripok Bamo Laikai Kabarstan Road Thangjanumit Amasung Yumsakaisa Khudingi Ayuki Pung Tara Dagi Nangtil ki Pung Mari Fauba Jumi Colony Old Bazar near Muslim Masjid Sisipur Akupa Marol Gidamak Contact Tawbiyu MD Zia Ulak Pusham 8414825323 Amuk Tanghana 8414825323